Khongchat Kairaba Khunnai Amagi Heinabi Semdokke Hairabadi Naha Singi Khutta lei haina RPI Athawale National General Secretary Maheshwor Thounaojam na phongdokhre. Wafam asing asi Palace Compound laiba Maipa Hall pangthokiba RPI Manipur State Youth Committee gi Nauna Khalaba Thaupugadaba Thaubi Humfu Opagi Thoramda Magna phongdokhibani Magna Makatana Hai Khunnai ama semgatpada Naha Singi Thodang yamna chawi Naha haibasi tungi yumbini Awanba Manipur ama puraksi Hairabadi Naha sing punsin bagi Heinabi hana thamsi ngasi laibak asina tangtu laita dabagi pibam amada lairiba si kari maramdagi haurakibano haibasi mipum khudingmakna khangnaraba wafamni mangda taduna lairaba asoiba aranba thausil sing asi semdokse Hairabadi Naha singna mang thana chongthorakba mathau tai wahai khagdana awanba purakpa ngamloi politics haibasi amotba mafamni hairaga tumina election batopiro afaba politics leitana afaba leibak ama semba yaroi ngahak ki oiba thausilna leibak ngakpa yaroi tungkoina chanaba yaba thausil kaya naha singna puthokpa mathau tai naha khudingmak masa masagi oiba thodang loina lei thodang singas du tabakta onthoknaba honabada ninghannaba phawbiganu Ay amana isagi ithodang dagi mai leithurakpada Khunnai asida kayagi matik amangba purai haibasi aikoi khangminasi haina mangna phongdokki ngasigi thawramaduda RPI Athawale Manipuri Working President Thounaojam Haridas Vice President Sapam Kangleipal Vice President Haubizam Gitazen Vice President Sapam Bilana Chingba Party gi maru oiba thopuba amadi Youth Committee gi member kayana athoiba mitunglen sing oina saruyaki Politics ekoi nahan mapandagi sum lauraga semdokse haibadu natabada system soida haibadu natabada manung system manung se check sangakanda semdokina se haibu wakalon sida first priority thaminasi aduga akoi gi lairiba naha myam su taseng naharagadi ngasi yam nungaibamna nahawai di hainer me politics haibsidi aina yam toin suaijaba retire torakanda chahi humfu hundraga surakan sangakanda akoi ngasi retire tore thabak leitre aduni koi politics yaurase haibu sidagi ni koi leba manga ise seng naharagda aduna akoi naha singsila sangakanda akoi gi active role laurakanda politics sida amot pa mo liba myam se amtak pulap semdok ina bahai bese ngasi chokri imna phammi ba responsible lobi ne na lobi ka ni na certificate logi bado ngasi ngatang gi photo copy dina te khanjai taseng na haragadi ai loba ngamani politics sida changa kanda awon ba pura kanda isi na recognize torawa akogi RPI state party sida changi harakanda awon man pura pangam gani haru wakalon se sida pungphan lob ngamna ba mapuna Thounaojam bibo isanu isona Thounaojam bibo isanu